Taibang Kumhai YouTube channel gi anobu khudol oina miyam gi damakta puduna laksari Achumba Angakpa. Number 1. Medical equipment, kitchen accessories, cookware, sabada siznariba stainless steel sa kanana puthokibano khongbibra. Harry Worley, haiba screen da ubini bano pasina 1913 da puthokibani. Number 2. Tumbana TV yengbadigi hena calories burn tawbungami. Si haidana pangtumda tumbadi fateko. Number 3. Iceland hariba lebak asa malemgi ahanbu oina 1935 tagi horaga Aborsnn legalized oibalam oiki. Number 4. Ngasidagi chahi lising ahumgi mamangda Egyptian singsa anambana masagi chahi kontra surakpada punsi loirami haibadi sirami. Number 5. Malemda lairiba sa sing asigi maraktagi khwaidagi blood pressure wangba sa si karino khangbibra giraffe asini. Number 6. Malemda lairiba nupi singi maraktagi masagi Khong khwaidagi sangbagi damakta Guinness Book of World Record chalaba misak adu kanano. Nupi asa masagi khong khaktagi asangbada 51.9 inch sangi. Number 7. Mamangda lairagana magun yaudaba maningda lairagana mangondagi hena chawba leitaba masing asa kayano. Masi haiduna paukhong kaya sannari madudi 0. 0 hairiba masing asigi atopa maming kari kaubagi. 0, nok, nok, nil, zil, amasung jib. Number 8. Guinness Book of World Record ta manung chankhiba malemgi khwaidagi chawba bubble gum sa 20 inch sauki. Number 9. Alphabet ki letter singi maraktagi letter amata hanjindaba word sa uncopyrightable hairiba word asini. Number 10. Prithvi da lairiba uchek singi maraktagi blue haibadi hikok machu asa ubang ngamba uchek sa maku khaktani. Number 11. Nang khangbra chahi amagi manungda 84,000 millions ki mathakta nangi mitto khappi. Number 12. Som khangbibra angang singsa spring season matamdana henna sauren kalli. Number 13. Karigumba lin asina makok ani panba yaurabadi machinjak kidamakta makok ani do khatnai. Number 14. Nupisingna nupadagi 37% henna psychiatrics ta chatlamgani haina thajanari. Number 15. Ahanba barcode yauna puthokhiba posak asi double min haibasini. Number 16. Masidi khangbirambasu yare khanjai. Fresh bread asi common oina khwaidagi lainaba posak oina sajannari. Number 17. Malemda lairibu sexing asigi manungda iroibadi ngambaga paibadi ngamdabu sexi kari oiramgadaba male. Penguin. Penguin hairibu sex asini. Niger hairiba lam asa khwaidagi missing yamdaba leibakni amasung 50% amadi chahi 15 phawagi manungda leiba angang ngakta oi. Number 19. Jungle gi sa singi ningthau oiriba lion haibadi nongsa sa mana ngangbagi khonjal sa mal manga wal ingai maphamdagi sengna taba phangi. Aroiba point oiriba number 20. America da leiriba car gi horn makhon sa ep hairiba ton asida loina khongi. Asigumnaba content asi pambiragadi comment section da soidana maki thambiramo.